The Manipur Conservation of Paddy Land and Wetland Act 2014 mapung phana chana hanaba mitopta lam yonba athingba thamkhre haukiba October 12 da Thobal District ke Hairok Assembly Constituency ki manung chana leiba Kakmayai Ningol Chandrakhong Phanjakhong Pitra Lairong Thel amadi Malom hariba khulsing asigi club singge executive body singi oiba apunba miphamama Kakmayai Club Ground da pangthokuna mathakta pankriba khulsingda leiba club singna punsinduna chingoi lamlel kanba loop CLKL kauba loop ama semkhre nauna semkhiba loop asige thaupunaba miyoi sing khanbaga loinana CLKL na konba khulsingda leiriba lobuk sing mitopta yonba yadaba haiba warep laukhre mifam aduda laukiba warep sing adude ahanba warepta chingoi lamlen kanba loop na koliba khulgi leiriba lamsing mitopta yonba athingba thamba Ani subada the Manipur Conservation of Paddy Land and Wetland Act 2014 mapung phana chana handuna mahai marong thaba yaba mafam singda karigumba makhal amatage atopa thabak paikhatpa yadaba ahum subada CLKL na konba mafam singda lariba puwari ka sagona raklaba laifam sing cultural heritage site oina laukthokuna ngak senaba Manipur lenga ki chief minister amade mari leinaba minister da taksin bahaiba sene nauna semkiba CLKL ge thau pugadaba oina khallaba miyoi sing adude nauna semlaba apunba loop asige thau punaba president oina koizam Santi Kumar Maitai general secretary oina Sorok Khaibam Santos finance secretary Mutum Sana Maitai joint secretary da Kaisam Dines Maitai information and publicity secretary da Thaudam Sanahal Maitai khankhre haide mifamadu da all Thobal district united club organization singge thau puba singna athoiba mithunglen oina saruk yakhe more amadi Churachandpur da face marks umnaraktre Tengnopal district ki manung chanaladiba more border town amadi Churachandpur district ase COVID-19 laichat asidage free zone oiba mafam ama oina lana laungnarakpadage hauzik haidiba mafam sing asida lairiba miyoi singna face marks uptana sathok chasin taurai pausi asigi paumina thengnarakpada more border town manungda amade akoiba mafam singda lariba miyamna yumdagi mapan thorakpada face marks amata upnadre masina more prajada pot yonba amade pot leibana chingbadasu social distancing haibadu leitre more border town manung amade akoiba mafam sing ase COVID-19 laichat ase free zone oire haina miyamna lana launaduna face marks uptabagi hainabi asi lairakpani haire amaromda Imphal sahar ge mathangda khwaidagi chawba ani suba sahar oiriba Churachandpur dasu face marks uptabagi hainabi asi laire Churachandpur district headquarter da leiriba tongan bakaithel dukan singda mathau tawriba yambana face marks uptrai masida natana lambi da sathok chasin tawriba lainga ki loising singda thabak tawriba official singsu face marks ayamba upnadre miyam gi wakhalda Churachandpur district asi COVID-19 laichat ase free zone oire haina lana lawbagi mami chawna tare haire Indo Myanmar border sil tawbagi kanaba laitre Myanmar macha kaya more bazar da sanglaktuna numit khudingi pot yonbagi thabak leptana COVID-19 laichat asina maram oiduna Indo Myanmar border sil tawduna laibak anigi oiba lalol itiki khudingmak leptuna lakle adubu haujik Indo Myanmar border sil tawbagi kanaba laitre Myanmar macha kaya border lansilaktuna more bazar da pot sai yonbagi thabak maning makha tawna leptana chatharakle pausi asina phangba paugi matungina de numit khudingi ayuk angan badagi hauna Myanmar ge tamu town da laiba miyoi nupa nupi chanirom border lansilaktuna tongan ba makhal gi pot sai sing pusilaktuna more bazar da yole Myanmar macha sing asina pot yoliba mafam ase more police station ge changpham khong lambi gi paring asida oire ayuk pung 6 tagi hauna nungthil phauba maning makha tawna pot yonbagi thabak ase chathare yamna ngaklibadi border sil tawringai cherak asida athingba si thausadana Myanmar dagi changlakliba miyoi sing ase border ngak senbagi thabak tawriba more da lariba Assam Rifles ke kangbuna karigumba makhal amatagi athingba leitana maning makha tawna sathok chasin yahaliba asene loina na more police ki kangbuna su pot sai yoliba Myanmar macha sing ase niyam lana border lansilak e khanglabasu ain gi oiba thabak amata lakhotana hauzik lariba se angakpa oire amaromda Indo Myanmar border sil tawduna leidingai marak asida athingba si namkhaiduna more da pot sai yonba changlakliba Myanmar macha sing ase yamna kupna check tawba mathau tare handak marak drug makhal kaya Imphal more lambida faba maduda natana aina yadaba polam kaya
पुसिलक्पगी थबक कया लेप्तना चथरकले ओइरिबा फिबम असिदा इंडो म्यांमार बॉर्डर असी निंगथीना ngak senbagi थबक चथदब तारबदे म्यांमार रोमदगी ड्रग मखल कया अमदे आइना यादब पोलम कया यामना लाइना पुसिलक्नबगी मरम ओइरगनी हाइनसु प्रजा सेक्शन कयादगी प्रेसता फोंदोरकले ओपोनेंट ओइगदबा मिरेप की वार्कर फाजिलगा बोट कागनी खनबा वाखल इकाई निंगाइने निकेल लाकदोरी बतारागा निथोई सुबा असेंबली इलेक्शन असिगा मरी लेनना मिरेप ओइना चोंथोरकलिबा सिंगी वार्कर सिंगी मरक्ता खन्ना चैनबा थौदोक कया लेप्तना थोरकले थौदोक असिगा मरी लेनना थोंजू केंद्रदा मिरेप ओइना चोंथोरकलिबा सेराम निकेलगी वार्कर सिंगदा केंद्र असिगी मिहुट ओइरिबा मिनिस्टर बिस्वजित के मियोइनी सिंगनबा सिंगना महाकी मियोइ सिंगदा चथकिबा लैवाक मचा तादबा थवोंग सिंग अदुगी मातांगदा ngasi singjamai wangma khetri laikai land number 6 da leiba mahaki mayumda pangthokuna paumi singi mafamda phongdokre paumi singa unabadu seram nikel gi election committee gi member amadi polling station 5 ke lusingba singsu saruk yakhe seram nikel na makha tana paumi singda phongdokhibade haukiba october 13 gi numidangda ACS gi mihut oiriba minister biswajit ke miyoini singnaba singna mahaki miyoi singda karem kathaina ba wangang nganglakpadagi निगाई संगदानबगी थौदोक अमा थोखे थौदोक अदुगा मरी लेनना सिंगजमई पुलिस ता कंप्लेन अमा लाई हाइदुना महाकी वार्कर टरेट फानबा कोइथि थीबा होरखे कंप्लेन अमा लाकपगा खुदकता FIR पांदुना मी फानबा होनरलब मतुंग हौजी हौजी वार्ड नंबर 8 के मेंबर सु ओइदिबा माइबम मेगाचिटपु पुलिसना फाजिनखे अदुगा लेमहौरिबा मियोइ तरुक अदुसु फानबा कोइथि थीबदगे मसा मसागी मयुमदा लाइफम चाफम खंगदना लैरि हाइखे निकेल न मखा ताना फोंगोखिबदे पुलिस न चथरगलिबा थवोंग सिंग असे माइकै अनिगी मरक्ता निगाई संगदानबगी थौदोक थोकलगा माइकै अमगी मियोइ खक फाजिलिबा करिगिनो नाकल नामखके मियोइ फाजिलगा थौदोक असिगी वारोइसिन पुरकपा ngamlagadra स्टेट पुलिस सिंग असे रूलिंग द लैबा लुसिंगबा सिंगना तौ हारिबा मखै तौबगी मवोंग मानबा थवोंग से लाइवक थीबने फाजिलिबा मियोइ अदु इम्फाल वेस्ट के मनुंग चनबने फाजिनखिबा मियोइ अदु ngarang करिगिदमक इम्फाल ईस्ट के कोर्ट पुथोकलगा रिमान लौथरिबनो ओपोनेंट ओइगदबा मिरेप के वार्कर फाजिल लगा बोट कागनी खनबा वाखल इकाई निगाइने मिखल थेंगनगे हाइरबदे मियाम की थबक तौसे पुलिस थमजिल लगा बोट खोंबा खक यारोय लैंगाक अमा ओइबगी मथौ तहनिंगे लैंगाक की पॉलिटिकल पार्टी गे समजिनरकपना डेमोक्रेसी गे मसक थिहल लै हिरम असगी मतंगदा होम की फमसु पुरिबा चीफ मिनिस्टर ना अथुबा मियंग चांगबिदुना फाजिलिबा मियोइ थादोकपियो करिगुंबा थादोक्त्रबदे मियामगा लोइनना मखल मखा कयागी खोंजंग चंगसिलगनी हाइखे अफगान अमदे म्यांमार दा चाउना मिपाइबा पोकनरे अफगानिस्तान दा लैवाक अदुगी नुपी सिंगना मखोइगी हकमतपा यारोइ हाइना चंगसिलकपा खोंजंग हौजिकसु लेपा लैत्रे अदुमकपु सरकार पाइरिबा तालिबान अदे खोंजंग अदुदा का हेनबा थवोंगदी चथकिदे हाइदे अमरोमदा म्यांमार दसु लैवाक अदुगी लानमी अमदे पुलिसना मिसम सिंगदा ओट नाइबगी थबक लेप्तना चथरकपदगे खुंजा सिंह अवाबा मायोकनरे हाइरे अफगानिस्तान दना चाबा फंगदबगी प्रॉब्लम कया मायोकनरे हाइरे अरोइबदा ताबिरिबा पुमनमकपु थागतजरे।